तसेंना हाइतारगदि सिगी पोसे लमहेलिसे तौ लंबेन हांदोउ नोंमै फागलु कोइने सुसे हम तो निंद्रगसु सुजे केम त थंगो हाइब करि कागे हाबा इनि सेन अमता केम गेम पान थोलिक तेने होजा फजा फजन दुम लैना मोय आता हजि मोय नोंमै पारगा प्रजा मरकता मोय लाक्तना प्रजा ओतप नैब तौब्रा हाबा अदमाय तौदना मोयसु केम त लैबदना मोय दि मानदा दुम तौदो फंगु फंगदु तोंगान बमनि गवर्नमेंट गी वाने दि अन सी उबा मतमदा ngana haido punjan biu haibase punjan bina bo hona biu kamaina punga dege pulu dege haibu di moi masen khana biu phoi praja ge onadi ko pun biu aduga ngai ge hojiki leiriba aduga praja da betray tawriba hojik mokoi laaga pharni na hairaga pr thamaga pharni hairaga hojik makha ta na ko phatriba aduga pr gi makha da pr leina mokoi gi order leina ngarang thoiba thogdo nadra mokoi gi separation gi ayaba piriba खुलाई पारेगा मयाम दो उठलीबा असिगी पोजिजु मोगी फंगमम थोकुदु माने फंगजरकनी अदुगा तौदबु सब सब चाना गिट नंबियो बको अदुगा ई मसी तवनिंगे अदुगा तसेंगनाई डिस्कशन दा जागी ऐसी तरोगदी अदु अदा हाइजि को रोड में बजे मोय मका वाखन लोय लेना मनी रोड में तिदि सिदा खनबो फत्रे अदु मोगी पार्टी ओइना ए खुई रोड में खोइना पालगा दिसि तौगे खोइना पालगा दिसि तौगे सोइदना मोय मसेन दि लेनरमनेबा अदुसु सिगुमबदा फोंदोक्पिदबो फै अदु फोंदोक्ते को याम नुवाय अदुगी दमतेदि अदुना तसेंगना हाइतारगदि अदुगो खोइना उबा मतमदा ngसाइगी को प्रजा सिंगसिदा खोइना लेई अखोइ लेइना हाइबदो ए मोय फत्रे हाइब नतबा अखोइ लेइना अखोइ सि थबक तौरिना करिगी मोय ऑर्डर ठोकरगे इंदबा याब्रो करिगी दमते सुप्रीम कोर्ट न हाइग्रमनि सुप्रीम कोर्ट करिगी कदुइ कंटेम चारु देनो हजी सुप्रीम कोर्ट रिपोर्ट से थागलिएबा मोगी ngसाइगी जज अहुमना साबा कनोदुगी मतम रिपोर्ट थागली रिपोर्ट से करी लेगिरम नोजे कना करी थिबिरेगे खंब खरन सुम खंजबो वानी अदुगी रिपोर्ट तो करी हारजु खंद्रे करी रिपोर्ट प्रे के जोखै येंगो नत्रे अदना समाय तौदना ngसाइगी अमदो अंदिया कोमिना लाम हेमदो मयाम जने के केस थाबदा सुप्रीम कोर्ट लोइना मक्साना मतमदा खोइ मणिपुर पिटिशन मंगा तरु कुचलिने हजी केमते लेंगम दे लेदिदि अदो माय कइनो अदो अखोइ सेंटर दि थोग नोय तौदबने हाइबदि फतेदना अदुना तसेंग हाइतागदि हजिक अखोइगी को लाइसेंस लाइफम सि लोइनमक सिक्योर तौगदबने हाबजि सुप्रीम कोर्ट ऑर्डर लेग्रमनि कनामतन इंप्लीमेंट तौनो होनो बिदबे वादनी हार गाइस उकिल रिपोर्टिंग तौबि याद्रा हारकनी अदुना तौ याद्रागनि मोइदि गदबे लेरिबो अदुना तसेंग हाइतागदि सुम इंथो इंजिन सिनेबा साइगे अखोइ ngara अखोइ कोरोंगा मना याम पामजद्रिदो अखोइ पुंजन बियो लीडर थोकपिरौ हाइजे अखोइ मतुंग मोइ मतुंग इंजगे हाबनेबा करिबा मयाना मतुंग इंदा तारगदि कना खंगनि अखोइ एटी सु तोंगानबा कनो म लौरक्तना अखोइ लेबाक किदंग त खुइजों थोरकनि लेबाक दि मांगबा यारोयना हाइदना मोइसु दुम कनो को करिगुंबा तोंगानबा थौदांग म लौरकपा याबा दुम कांगुनेबा को अदुना मसे अखोइगी कनो से मतम चाना इसाम लुबा पोट नते आइना यादबा खुलाई पाइबा आइना यारगा पाहेनबा सिगी मयाम से कंट्रोल तौरगा इराय लाइबा पोतुने से याम हेन को चाउथोक्तना फोटोक्तना को मोइसु याम हेन मरु ओइबदौन ग लौदना तौसिदि को आइदि अखोइगी मणिपुर गे अखोइगी को ख्वाइदगी लाइबक थीबने हाबजे डबल इंजिन गवर्नमेंट ना मैन्युफैक्चर तौबा अखोइगी 2 years of violence याबा वाफम खस फोंदोइ अहाबि योइना पीख्रबा स्टेटमेंट सिदा ओजा कमा यिंबे मसे sei ani sure rang pung pakre hoi mokoi politics ke ko maroi na congress ka bjp ki ne yam kanna masidis da involve tawrise adu ta seng na haita gadi hoi moi masen pangchei cheina bai dune khoi na yengba matam da di urise ani mak amata nan thok pa yaro hebidi kai ma matam da congress ki matam da gi congress na sei tarang a pam matam sidani sai manipur da mukta hai na thokidra mawong da sai ko kuki group ka su tong ne mi se kuki da la lo bo leite ngasi ko kuki group amata aina yada bane ana lok thok leite to kamai to na su tor men kuki ki mp na kari na de am phong na lawe ko smai to na lai pai ba sing mo ko ki political demand lai adu tai sen nam ni ka ngasi bok ta su tor ko kambu si ki kari political demand lai ke number 1 su to busida member kyam suge angang macha sahi sudo mayam ama manga tara khumjalaga group su tor modra asidi maduna yam chokhale ega to pamana koi gi lar koi gi ko ikai khumnar bai bo bina koi pham thadom dai de yam kai ma kampu pi pisalam bagumba
ꯀꯥꯡꯄꯣꯛꯄꯤꯁꯤꯅ ꯍꯧꯖꯤꯛ ꯌꯥꯝ ꯆꯥꯎꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯏꯁꯦ ꯀꯥꯡꯄꯣꯛꯄꯤꯁꯤ ꯃꯈꯣꯏꯅ ꯀꯩꯅꯣ ꯂꯥꯎꯊꯣꯛꯑꯝꯕꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯥꯎꯔꯝꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯐꯖꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯥꯎꯕ ꯍꯥꯏꯁꯤ ꯃꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯗꯤꯃꯥꯔꯀꯦꯁꯟ ꯐꯖꯅ ꯇꯧꯕꯤꯒꯗꯕꯅꯤ ꯌꯥꯝ ꯀꯨꯞꯅ ꯈꯟꯅꯒꯗꯕꯅꯤ ꯆꯍꯤ ꯃꯥꯅ ꯄꯥꯜꯂꯤꯉꯩ ꯆꯍꯤ 15 ꯑꯗꯨꯝ ꯇꯥꯟꯗꯅ ꯂꯥꯛꯄ ꯁꯗꯔ ꯍꯤꯜꯁꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯤꯌꯨꯅ ꯇꯥꯟꯗꯅ ꯂꯥꯛꯄ ꯁꯗꯔ ꯍꯤꯜꯁ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯍꯥꯏꯗꯅꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯑꯃ ꯑꯗꯨꯝ ꯂꯤꯡꯕꯤꯔꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯗꯔ ꯍꯤꯜꯁꯁꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯐꯤꯕꯝ ꯆꯞ ꯆꯥꯅ ꯂꯩꯕꯁꯤ ꯃꯁꯤ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯀꯔꯝꯕ ꯑꯥꯏꯗꯤꯌꯥꯗꯅꯣ ꯈꯪꯗꯦ ꯄꯤꯔꯝꯃꯦ ꯁꯤꯒꯤ ꯄꯣꯠꯁꯤ ꯀꯩꯅꯣꯅ BJPꯅ ꯀꯩꯅꯣ ꯇꯧꯍꯧꯔꯦ ꯏꯟꯍꯦꯔꯤꯠ ꯇꯧꯍꯧꯔꯦ ꯉꯁꯥꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯊꯝꯕ ꯄꯣꯠꯇꯨꯅ ꯃꯣꯏꯅ ꯐꯪꯍꯧꯔꯦ ꯐꯪꯉꯤꯕ ꯄꯣꯠꯁꯤꯗ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯛꯑꯦ ꯍꯧꯖꯤꯛꯀꯤꯀꯣ ꯃꯣꯏꯁꯨ ꯆꯍꯤ 5 ꯏꯪꯅ ꯄꯥꯜꯂꯝꯃꯤ ꯑꯗꯨꯒ ꯆꯍꯤ ꯃꯊꯪꯒꯤ ꯇꯥꯝꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯂꯧꯈꯠꯂꯨꯕꯗꯒꯤ ꯃꯁꯤ ꯄꯣꯛꯈꯥꯏꯔꯛꯑꯦꯕ ꯑꯗꯣ ꯃꯣꯏ ꯃꯁꯦꯟ ꯇꯥꯏꯅꯕꯅꯤ ꯄ꯭ꯔꯖꯥꯅ ꯁꯣꯏꯗꯅ ꯅꯣꯡꯃꯗ ꯅꯣꯡꯃꯗꯤ ꯈꯪꯉꯛꯀꯅꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯀꯟꯅ ꯊꯤꯖꯤꯜꯂꯤ ꯊꯤꯔꯤꯕ ꯄꯣꯠꯁꯤ ꯈꯤꯇꯪ ꯊꯨꯅꯕ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯀꯃꯥꯏꯅ ꯊꯤꯡꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯁꯤ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯣꯏꯁꯤ ꯍꯧꯖꯤꯛ ꯃꯣꯏ ꯐꯣꯡꯅ ꯑꯩꯈꯣꯏ ꯚꯣꯠ ꯇꯧꯒꯗꯕꯅꯦꯅ ꯂꯥꯎꯔꯛꯑꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯣꯏ ꯀꯥꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯦꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅꯗꯤ ꯚꯣꯠꯁꯤ ꯊꯨꯍꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯦꯛ ꯊꯨꯗꯕꯗ ꯈꯤꯇꯪ ꯍꯦꯛ ꯇꯞꯊꯈꯤꯕꯗ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯊꯣꯛꯂꯛꯀꯗꯧꯔꯤ ꯑꯇꯣꯞꯄ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯪꯒ꯭ꯔꯦꯁꯀꯤꯁꯨ ꯑꯁꯣꯏꯕ ꯊꯤꯜꯂꯛꯑꯅꯤ BJPꯒꯤꯁꯨ ꯑꯁꯣꯏꯕ ꯊꯤꯜꯂꯛꯑꯅꯤ ꯃꯁꯤ ꯅꯪꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯂꯧꯍꯧꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯇꯧꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯑꯩ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯖꯔꯦ ꯀꯔꯤꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯑꯇꯩꯒꯤꯗꯤ ꯈꯤꯇꯪ ꯁꯣꯛꯄ ꯃꯇꯝꯗ ꯃꯣꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯆꯠꯂꯦ ꯍꯥꯏꯕ ꯑꯁꯤꯐꯥꯎꯗ ꯃꯤꯇꯩ ꯀꯝꯃꯨꯅꯤꯇꯤꯒꯤ ꯁꯣꯛꯄ ꯃꯇꯝꯗ ꯃꯣꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯆꯠꯄꯤꯕ꯭ꯔꯥ ꯍꯥꯏꯕ ꯍꯥꯏꯔꯨꯔꯒ ꯔꯨꯂꯤꯡꯅ ꯇꯧꯖꯒꯗꯕꯅꯤ ꯍꯥꯏ ꯃꯣꯏꯗꯤ ꯔꯨꯂꯤꯡꯗꯤ ꯑꯣꯏꯔꯝꯗꯕ꯭ꯔꯥ ꯃꯣꯏ ꯃꯁꯦꯟꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗꯀꯣ ꯃꯈꯣꯏ ꯃꯁꯦꯟꯁꯤ ꯕꯣꯟ ꯁꯥꯟꯅꯃꯤꯟꯅꯗꯅ ꯂꯩꯔꯦ ꯀꯪꯒ꯭ꯔꯦꯁꯅ ꯆꯥꯔꯝꯕ ꯄꯣꯠꯇꯨꯀꯣ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯚꯤꯝꯅ ꯆꯥꯔꯒ ꯁꯀꯨꯅꯤꯅ ꯐꯥꯏꯕ ꯍꯥꯏꯕꯗꯨꯒꯤ ꯃꯑꯣꯡꯗ ꯀꯪꯒ꯭ꯔꯦꯁꯅ ꯇꯧꯔꯝꯕ ꯄꯣꯠꯇꯨ BJPꯅ ꯐꯥꯏꯗꯅ ꯂꯩꯔꯦꯕ ꯑꯗꯨ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯥꯏꯊꯣꯛ ꯇꯥꯏꯁꯤꯟ ꯇꯧꯗꯅ ꯇꯧꯕ ꯄꯥꯝꯗꯦ ꯔꯁꯤꯌꯥꯗꯕꯨ ꯂꯥꯟ ꯌꯥꯝ ꯊꯣꯛꯑꯦ ꯎꯀ꯭ꯔꯦꯟꯗꯕꯨ ꯂꯥꯟ ꯌꯥꯝ ꯊꯣꯛꯑꯦꯅ ꯏꯂꯦꯛꯁꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯂꯥꯟ ꯃꯐꯝꯗꯕꯨ ꯏꯂꯦꯛꯁꯟ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯑꯁꯤꯒꯨꯝꯕ ꯀꯣ ꯑꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯇꯩꯗꯁꯨ ꯔꯤꯖꯦꯛ ꯇꯧꯔꯕ ꯄꯥꯔꯇꯤ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯚꯣꯠ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯀꯥꯔꯅꯤ ꯍꯥꯏꯗꯅ ꯄꯣꯡꯗꯅ ꯆꯥꯎꯗꯅ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕꯁꯤ ꯈꯪꯗꯅ ꯃꯈꯣꯏꯅ ꯃꯁꯤꯗꯩꯗꯗꯤ ꯃꯥꯏꯗꯤ ꯑꯣꯟꯁꯤꯟꯗꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ PR ꯒꯣꯔꯃꯦꯟꯁꯦ ꯆꯞꯈꯥꯏꯗꯅ ꯅꯣꯏꯅ ꯁꯤ ꯇꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯇꯥꯡ 9ꯗꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯣꯏꯍꯜꯂꯒ ꯍꯧꯖꯤꯛꯄꯨ ꯑꯣꯏꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯄꯨ ꯑꯣꯏꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯄꯨ ꯃꯣꯏꯅ ꯉꯔꯥꯡꯃꯛ ꯌꯦꯡꯉꯨꯅꯦ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯇꯝꯄꯥꯛꯀꯤꯗꯅ ꯈꯨꯠꯂꯥꯏ ꯂꯣꯏ ꯐꯥꯒꯠꯈ꯭ꯔꯦ ꯑꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯣꯏ ꯐꯪꯁꯟ ꯇꯧꯃꯤꯟꯅꯔꯤꯗꯨꯗꯤ ꯀꯪꯒ꯭ꯔꯦꯁꯅ ꯑꯗꯨ ꯀꯔꯤ ꯋꯥ ꯉꯥꯡꯒꯦ ꯇꯧꯒꯅꯨ ꯍꯥꯏꯕ ꯋꯥ ꯉꯥꯡꯕ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯁꯕꯁꯇꯦꯟꯇꯤꯞ ꯑꯣꯏꯕ ꯀꯣ ꯂꯩꯕꯥꯛꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯇꯧꯒꯦꯗꯤ ꯂꯩꯇꯗꯅ ꯇꯥꯏꯁꯟꯅꯔꯒ ꯍꯧꯖꯤꯛ ꯚꯣꯠ ꯇꯧꯒꯗꯕꯅꯤ ꯚꯣꯠ ꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯃꯣꯏꯅ ꯒꯣꯔꯃꯦꯟ ꯄꯥꯏꯗ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯇꯧꯔꯝꯃꯤꯕ ꯑꯃꯣꯠꯄꯁꯤꯡꯁꯦ ꯍꯧꯖꯤꯛ ꯁꯕꯥꯛ ꯐꯥꯛꯑꯒꯅꯤ ꯍꯥꯏꯕꯁꯤ ꯃꯣꯏꯁꯨ ꯑꯀꯤꯕ ꯂꯩꯔꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯧꯖꯤꯛ BJPꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯂꯣꯏꯅꯃꯛ ꯈꯪꯒꯅꯤ ꯀꯪꯒ꯭ꯔꯦꯁꯀꯤꯁꯨ ꯃꯣꯏꯁꯦ ꯑꯁꯦꯡꯕ ꯈꯪꯒꯅꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯜꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯆꯦꯟꯕ ꯄꯥꯔꯇꯤ ꯑꯃꯇ ꯊꯣꯛꯂꯛꯇꯕꯒꯤꯅꯦꯕ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯊꯥꯖꯕ ꯂꯩ ꯃꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯄꯥꯔꯇꯤ ꯑꯅꯤꯃꯛꯁꯦ ꯁꯤꯒꯤ ꯑꯁꯣꯏꯕ ꯈꯪꯉꯛꯀꯅꯤ ꯑꯗꯨꯒ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯝꯃꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯃꯁꯤ ꯐꯣꯡꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨ ꯂꯩꯕꯅꯤꯅ ꯃꯣꯏꯗ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯇꯧꯗꯕ ꯌꯥꯗꯦ ꯃꯣꯏꯁꯨ ꯌꯥꯝ ꯊꯨꯅ ꯕꯥꯏ ꯍꯨꯛ ꯑꯣꯔ ꯕꯥꯏ ꯀ꯭ꯔꯨꯛ ꯃꯣꯏ ꯒꯣꯔꯃꯦꯟ ꯄꯥꯏꯗ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯆꯪꯁꯤꯜꯂꯛꯄꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ BJPꯗ ꯆꯩꯕꯁꯤꯗꯤꯀꯣ ꯏꯃꯥ ꯁꯕꯤꯅ ꯃꯃꯥꯗꯀꯣ ꯏꯃꯥ ꯅꯌꯥꯁꯤ ꯆꯧꯈ꯭ꯔꯦꯗ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯇꯥꯏꯌꯦꯅ ꯑꯩ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯐ꯭ꯔꯦꯁ ꯏꯂꯦꯛꯁꯟꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇꯗꯤ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ May 3ꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯃꯤꯐꯝ ꯐꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ May 3ꯗ ꯊꯣꯛꯈꯤꯕ ꯇꯝꯊꯤꯔꯕ ꯚꯥꯏꯂꯦꯟꯁꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯣꯔꯃꯦꯜꯁꯤ ꯍꯟꯖꯤꯜꯂꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯇꯧꯋꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯁꯥꯏꯠꯇꯗꯤ ꯁꯦꯄꯔꯦꯁꯟ ꯗꯦ ꯍꯥꯏꯅꯁꯨ ꯄꯥꯂꯟ ꯇꯧꯔꯤꯕꯅꯤ ꯃꯁꯤꯗꯁꯨ ꯑꯗꯨꯝ ꯑꯌꯥꯕ ꯑꯗꯨꯝ ꯄꯤꯊꯣꯛꯄ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇꯗꯤ ꯂꯧꯈꯠꯇꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯦꯄꯔꯦꯁꯟ ꯗꯦ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯕꯗ ꯑꯩ ꯑꯣꯖꯥ ꯁꯝꯆꯥꯏꯗ ꯔꯥꯎꯟ ꯑꯩ ꯑꯣꯖꯥ ꯇꯣꯝꯆꯥꯗꯒꯤ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯃꯦꯞꯇꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯀꯌꯥꯃꯔꯣꯝꯗꯤ ꯂꯧꯈꯠꯈ꯭ꯔꯦ ꯗꯥꯏꯂꯣꯒꯀꯤ ꯄ꯭ꯔꯣꯁꯦꯁꯁꯨ ꯑꯗꯨꯃꯛ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯌꯥꯝ ꯂꯧꯈꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯧꯈꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯣꯛꯏꯕ
ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯣꯔꯃꯦꯜꯁꯤꯗ ꯂꯥꯛꯄ ꯉꯝꯗꯕꯅꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯕ ꯉꯝꯃꯛꯇꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯅꯤ ꯑꯩꯈꯣꯏ ꯊꯤꯡꯉꯤꯕꯁꯦ ꯃꯁꯥ ꯐ꯭री ꯃꯨꯚꯃꯦꯟ ꯂꯩꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯏꯕ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄꯔꯇꯤꯀꯨꯂꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯈꯛꯀꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯃꯁꯤꯗꯤ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏꯒꯤ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯀꯟꯕ ꯁ꯭ꯇꯦꯞꯁꯤꯡ ꯂꯧꯈꯠꯂꯛꯄꯁꯦ ꯑꯗꯨꯃꯛ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯍꯧꯖꯤꯛ ꯊꯤꯡꯖꯤꯜꯂꯛꯄ ꯆꯠꯄ ꯌꯥꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯁꯤ ꯍꯟꯖꯤꯜꯂꯛꯄꯁꯦ ꯑꯗꯨꯃꯛ ꯇꯞꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯏꯕꯁꯦ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝꯗ ꯍꯟꯖꯤꯟꯕꯤꯔꯣ ꯍꯥꯏꯕꯅꯤ ꯃꯔꯝꯗꯝꯗ ꯍꯟꯖꯤꯟꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯑꯀꯥꯟꯗ ꯏꯔꯥꯡꯁꯦ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯟꯖꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯁꯦꯟꯇꯔꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯁ꯭ꯇꯦꯞ ꯌꯥꯝ ꯂꯧꯈꯠꯂꯛꯏ ꯑꯗꯨꯕꯨ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯗꯤ ꯉꯝꯗꯦ ꯃꯁꯤꯅ ꯇꯥꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯠ ꯑꯃ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯕꯅꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯁꯤꯡꯗꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯌꯥꯝꯅ ꯁꯥꯡꯅ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯗ꯭ꯔꯤꯕ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯞꯁꯤꯡ ꯂꯧꯈꯠꯄꯤꯔꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯁꯦꯟꯇꯔꯒꯤ ꯋꯥꯐꯝꯁꯤꯗꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯠ ꯑꯃꯔ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯍꯪꯕꯁꯤꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁꯦꯞ ꯑꯣꯏꯔꯛꯇꯕꯁꯦ ꯉꯁꯤ ꯉꯔꯥꯡ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯇꯩꯒꯤ ꯃꯇꯝꯒꯤ ꯋꯥꯗꯨ ꯇꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯇꯥꯡ 3 ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ PR ꯂꯥꯛꯈ꯭ꯔꯕꯅꯤ PR ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗ ꯃꯇꯝ ꯑꯃ ꯊꯥꯔꯒ ꯁꯤꯗꯒꯤꯗꯤ ꯀꯣ ꯑꯩꯈꯣꯏ ꯐ꯭री ꯃꯨꯚꯃꯦꯟ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏ ꯑꯣꯔꯗꯔꯐꯥꯎ ꯊꯣꯛꯈ꯭ꯔꯕꯅꯦꯕ ꯑꯣꯔꯗꯔ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯕꯗꯨꯅꯦꯕ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯔꯤꯁꯦ ꯑꯣꯔꯗꯔꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯍꯟꯕ ꯑꯃ ꯆꯪꯉꯦ ꯒꯣꯔꯃꯦꯟꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯊꯕꯛ ꯂꯧꯕ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯅ ꯂꯧꯔꯝꯒꯅꯤ ꯀꯣ ꯆꯍꯤ 5-10 ꯅꯝꯁꯤꯜꯂꯒ ꯑꯃꯅ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯑꯅꯧꯕ ꯑꯃꯨꯛ ꯂꯧꯁꯤꯜꯂꯛꯀꯅꯤ ꯁꯤꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯅ ꯊꯣꯛꯏꯕ ꯑꯣꯔꯗꯔꯁꯦ ꯀꯩꯗꯧꯕꯒꯤ ꯆꯠꯅꯍꯟꯗ꯭ꯔꯤꯕꯅꯣ ꯄ꯭ꯔꯖꯥ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯗꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯌꯥꯏꯀꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯅꯤꯀꯣ ꯑꯇꯩ ꯂꯣꯏꯅꯃꯛ ꯀꯝꯃꯨꯅꯤꯇꯤ ꯂꯣꯏꯅꯃꯛ ꯆꯠꯄ ꯌꯥꯏ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯆꯠꯄ ꯌꯥꯗ꯭ꯔꯤꯁꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯀꯝꯃꯨꯅꯤꯇꯤ ꯈꯟꯗꯣꯛꯑꯒ ꯀꯔꯤꯒꯤ ꯆꯠꯍꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯅ ꯆꯣꯡꯊꯣꯛꯄꯤꯅꯕ ꯃꯤꯁꯤ ꯂꯩꯇꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯩꯒꯤ ꯂꯤꯗꯔ ꯑꯩꯈꯣꯏ ꯀꯣꯔꯣꯡꯉꯥꯎꯅ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯗꯤꯁꯀꯁꯟ ꯑꯋꯥꯔꯁꯦ ꯃꯤꯒꯤ ꯂꯧꯁꯤꯡ ꯇꯥꯟꯐꯝ ꯑꯣꯏꯔꯦ ꯑꯗ ꯃꯤꯒꯤꯗꯤ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯉꯥꯏꯔꯝꯃꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩ ꯁꯕꯁꯇꯦꯟꯇꯤꯞ ꯑꯣꯏꯕ ꯄꯣꯠꯇ ꯑꯩ ꯍꯥꯏꯖꯔꯣꯏꯕ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯃꯣꯏꯒꯤ ꯑꯃꯅ ꯑꯃ ꯆꯩꯅꯕꯒꯤꯀꯣ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯅꯕ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯑꯗꯩ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯦ ꯉꯥꯛꯄꯤꯒꯗꯕ ꯄꯣꯠꯁꯤꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯁꯤꯒ ꯆꯥꯟꯅꯕ ꯒ꯭ꯔꯨꯞ ꯑꯃ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯗꯤ ꯃꯁꯤꯗꯤ ꯑꯣꯏꯅ ꯊꯥꯖꯗ꯭ꯔꯦ ꯉꯔꯥꯡꯃꯛ ꯌꯦꯡꯉꯣ ꯁꯦꯄꯔꯦꯁꯟꯒꯤ ꯆꯠꯂꯦꯀꯣ ꯃꯣꯏꯒꯤ ꯑꯌꯥꯕ ꯄꯤꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯇꯒꯤ ꯅꯤꯡꯇꯝꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯥꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯖꯔꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣই ꯀꯩꯅꯣꯝꯃ ꯁꯤꯟꯕ ꯃꯇꯝꯗ ꯑꯌꯥꯕ ꯄꯤꯗꯧꯔꯤꯕ꯭ꯔꯥ ꯑꯩꯅꯁꯨ ꯉꯁꯥꯏꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯅꯣꯡꯃꯩ ꯄꯤꯈꯠꯂꯣꯅ ꯍꯥꯏꯔꯦꯕ ꯉꯔꯥꯡ ꯅꯣꯡꯃꯩ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯆꯠꯄꯗꯣ ꯀꯔꯤꯒꯤꯅꯣ ꯀꯅꯥꯅ ꯉꯥꯡꯕꯤꯔꯤꯒꯦꯕꯁꯤ ꯁꯤ ꯀꯔꯝꯕ ꯒ꯭ꯔꯨꯞꯅ ꯉꯥꯡꯉꯤꯒꯦꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯃꯁꯤꯗ ꯆꯪꯉꯤꯕꯁꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯀꯣ PR ꯊꯝꯃꯒ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯃꯣꯏ ꯇꯧꯔꯛꯇꯕꯅꯤꯅ ꯃꯈꯣꯏꯒꯤꯁꯨ ꯑꯁꯣꯏꯕ ꯃꯔꯥꯜꯗ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯒꯣꯔꯃꯦꯟꯗꯅꯤ ꯍꯧꯖꯤꯛꯇꯤ PR ꯍꯥꯏꯕꯁꯦ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯅꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇ ꯌꯥꯝ ꯂꯩꯔꯝꯒꯅꯦꯕ ꯃꯣꯏꯅꯁꯨ ꯇꯧꯕꯤꯗ꯭ꯔꯦ ꯑꯃꯅꯁꯨ ꯇꯧꯕꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯒꯗꯤ ꯃꯦꯟꯗꯦꯠ ꯑꯃ ꯂꯥꯛꯑꯒꯗꯤ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯃꯦꯟꯗꯦꯠꯁꯤ ꯀꯨꯏꯅ ꯄꯤꯈ꯭ꯔꯕ ꯃꯦꯟꯗꯦꯠ ꯑꯃꯅꯦꯕ ꯃꯣꯏꯒꯤ ꯃꯦꯟꯗꯦꯠꯀꯤ ꯃꯇꯝꯗ ꯀꯩ ꯇꯧꯔꯝꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯒꯦ ꯄ꯭ꯔꯖꯥꯁꯤ ꯀꯅꯥꯗ ꯇꯥꯏꯅꯗꯧꯔꯤꯅꯣ ꯑꯐꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯧꯔꯒꯗꯤ ꯐꯔꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯕ꯭ꯔꯥ ꯑꯗꯨ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯄꯦꯜꯂꯛꯇꯗꯅ ꯀꯔꯤ ꯇꯧꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯉꯔꯥꯡꯒꯤ ꯁꯦꯄꯔꯦꯁꯟꯒꯤ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯚꯣꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯍꯣꯏ
ꯉꯔꯥꯡꯕꯨꯗꯤ ꯀꯣ ꯃꯣꯏ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯄ ꯃꯇꯝ ꯅꯪꯗꯕꯁꯨ ꯑꯣꯏ ꯑꯗꯨ ꯉꯁꯤ ꯍꯌꯦꯡꯁꯦ ꯑꯩ ꯁꯣꯏꯗꯅ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯅꯔꯛꯀꯅꯤ ꯈꯜꯂꯦ ꯑꯗꯨ ꯃꯁꯤ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯊꯣꯛꯐꯝ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯌꯥꯅꯤꯡꯗꯕꯁꯤꯗꯤ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯇꯝꯄꯥꯛꯇꯅ ꯇꯧꯔꯤꯕ ꯄꯣꯠ ꯇꯝꯄꯥꯛꯇꯗꯤ ꯍꯧꯖꯤꯛ ꯅꯨꯡꯇꯤꯒꯤ ꯐꯥꯕ ꯂꯦꯞꯇꯦꯅꯦ ꯑꯥꯗ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯀꯔꯤꯅꯣꯕ ꯃꯣꯏꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯄꯨꯂꯤꯁ ꯃꯥꯜꯂꯦꯀꯣ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯁꯤꯡꯗꯨꯁꯨ ꯂꯩ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯗꯨꯁꯨ ꯂꯩ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯒꯣꯕꯔꯅꯔꯁꯤ ꯄ꯭ꯔꯖꯥꯗ ꯋꯥ ꯑꯃ ꯁꯦꯡꯗꯣꯛꯄꯤꯌꯨꯅ ꯍꯥꯏꯕꯁꯤ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯁꯤꯒꯤ ꯃꯍꯨꯠꯇ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯗꯦꯠ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯨꯁꯨꯕꯨꯗꯤ ꯑꯩꯈꯣꯏ ꯆꯥꯏꯅꯥꯗ ꯀꯗꯥꯏꯗꯅꯣ ꯇꯤꯟꯈ꯭ꯔꯦ ꯁꯤꯅ ꯑꯗꯨꯝ ꯐꯔꯣꯏꯗ꯭ꯔꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯣꯏ ꯏꯟꯗꯤꯌꯥꯗ ꯇꯧ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯆꯥꯏꯅꯥꯒ ꯇꯤꯟꯖꯔꯒꯦꯗ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯂꯩꯔꯤꯕ ꯑꯅꯤꯃꯛꯁꯤ ꯇꯧꯔꯛꯏꯕ ꯄꯣꯠꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤꯀꯣ ꯁꯦꯟꯁ ꯑꯣꯐ ꯑꯦꯂꯤꯅꯦꯁꯟꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯄ꯭ꯔꯖꯥꯒꯤ ꯀꯣ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯄꯣꯛꯂꯛꯄꯁꯤꯗꯤ ꯉꯁꯤ ꯉꯔꯥꯡꯗ ꯅꯠꯇꯦꯕ ꯅꯍꯥꯟꯒꯤ 3 ꯃꯦꯗꯨꯅ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗ ꯄꯣꯛꯏꯁꯤꯗꯤ ꯀꯨꯏꯔꯦ ꯑꯗ ꯄꯣꯛꯂꯛꯄ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁꯨꯡꯍꯥꯡ ꯍꯥꯡꯍꯟꯗꯕꯁꯤ ꯀꯨꯏꯔꯦ ꯍꯧꯖꯤꯛꯁꯨ ꯍꯥꯡꯍꯟꯅꯤꯡꯗꯕꯒꯤ ꯄꯣꯠ ꯑꯃ ꯎꯏ ꯍꯥꯏꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥꯅ ꯍꯥꯏꯕ ꯄꯨꯟꯁꯤꯟꯕꯤꯌꯨ ꯁꯤꯁꯨ ꯃꯌꯥꯝ ꯄꯨꯟꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤꯁꯨ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯄꯦꯍꯜꯒꯥꯝꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯄꯥꯔꯇꯤ ꯂꯣꯏ ꯄꯨꯟꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯊꯕꯛ ꯇꯧꯗꯦꯅ ꯆꯩꯔꯦꯕꯀꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯃꯇꯦꯡ ꯐꯪꯒꯅꯤ ꯅꯣꯏ ꯑꯦꯛꯁꯟ ꯂꯧꯈꯠꯂꯣ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤꯁꯤꯗ ꯌꯥꯝ ꯁꯝꯅ ꯅꯣꯏ ꯄꯦꯍꯜꯒꯥꯝꯁꯦ ꯂꯧꯗ꯭ꯔꯦ ꯅꯣꯏ BJPꯅ ꯇꯧꯗ꯭ꯔꯦ NDAꯅ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯣꯔꯤ ꯑꯩꯈꯣꯏꯒꯤ UPAꯅ ꯇꯧꯔꯒꯦ ꯅꯠꯇ꯭ꯔꯒ ꯇꯧꯒꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯗꯤꯃꯥꯟ ꯂꯩꯇꯦ ꯍꯥꯏꯕ ꯃꯣꯏ ꯇꯧꯑꯣꯏꯅ ꯏꯟꯁꯤꯟꯕꯅꯦꯕ ꯂꯣꯏꯅꯃꯛ ꯑꯌꯥꯕ ꯄꯤꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤ ꯂꯝ ꯍꯦꯜꯂꯤꯕ ꯀꯥꯡꯕꯨꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯀꯔꯤ ꯆꯪꯉꯤꯒꯦꯕ ꯁꯤꯗ ꯀꯔꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯦꯇꯜꯃꯦꯟꯅꯣꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅ ꯃꯤꯌꯥꯝ ꯃꯤꯆꯝꯗ ꯇꯧꯔꯛꯏꯕ ꯑꯗꯒꯤ ꯗ꯭ꯔꯒ ꯇꯧꯔꯛꯏꯕ ꯑꯗꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯇꯧꯔꯛꯏꯕꯗꯣ ꯂꯦꯞꯄꯣ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯉꯁꯤ ꯃꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯩꯈꯣꯏ ꯈꯪꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯣꯏ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯗꯤꯃꯥꯟ ꯑꯝꯇ ꯑꯩꯈꯣꯏ ꯂꯩꯕ ꯎꯗꯦ ꯃꯣꯏ ꯑꯃ ꯑꯅꯤ ꯈꯛꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯥꯖꯔꯒꯦ ꯑꯗꯨꯕꯨ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟꯗꯣ तसेंना हाइतारगदि सिगी पोसे लम हेलिसे तौ लंबेन हांगदोउ नोंमै फागलु होइने सुसे हम तो निंगदरजु सुजे केमता थंगो हाइबा करि कागे हाबा इनि सेन अमता केम गेम पाम थोलिक तेने होजा फजा फजन दुम लैना मोय आता होजि मोय नोंमै पारगा प्रजा मरकता मोय लाक्तना प्रजा ओतप नैबा तौब्रा हाबा अदमाय तौदना मोयसु केमता लैबदना मोय दिमांद दुम तौदो फंगु फंगदु तोंगान बमनि गवर्नमेंट गी वाने दि अन सी उबा मतमदा ngana haido punjan biu haibase punjan bina bo hona biu kamaina pungedege pulu dege haibududi moi masen khana biu phoi praja ge onadi ko pun biu aduga ngai ge hojiki leiriba aduga praja da betray tawriba hojik mokoi laaga pharni na hairaga pr thamaga pharni hairaga hojik makata na ko phatriba aduga pr gi makada pr leina mokoi ge order leina ngarang thoiba thogdo nadra mokoi gi separation gi ayaba piriba खुलाई पारेगा मयाम दो उठलीबा असिगी पोजिजु मोगी फंगमम थोकुदु माने फंगजरकनी अदुगा तौदबु सब सब चाना गिट नंबियोबको अदुगा आई मसी तवनिंगे अदुगा तसेंगनाई डिस्कशन दा जागी ऐसी तरोगदी अदु अदा हाइजि को रोड मेबजि मोय मका वाखन लोय लेना मनि रोड मे तिदि सिदा खनबो फत्रे अदु मोगी पार्टी ओइना ए खुई रोड मे खोइना पालगदि सि तौगे खोइना पालगदि सि तौगे सोइदना मोय मसेन दि लेनरमनेबा अदुसु सिगुमबदा फोंदोक्पिदबो फै अदु फोंदोक्ते को याम नुवाय अदुगि दमतेदि अदुना तसेंगना हाइतारगदि अदु खोइना उबा मतमदा ngसाइगि को प्रजा सिंगसिदा खोइना अखोइ लेना हाइबदो ए मोय फत्रे हाइब नतबा अखोइ लेना अखोइ सि थबक तौरिना करिगि मोय ऑर्डर थोकरगे इंदबा याब्रो करिगि दमते सुप्रीम कोर्ट न हाइग्रमनि सुप्रीम कोर्ट करिगि कदुइ कंटेम चारु देनो हजी सुप्रीम कोर्ट रिपोर्ट से थागलिएबा मोगी ngसाइगि जज अहुमना साबा कनोदुगी मतम रिपोर्ट थागलि रिपोर्ट से करि लेग्रमनो जगना करि थिबिरेगे खंब खरन सुम खंजबो वानी अदुगी रिपोर्ट तो करि हारजु खंद्रे करि रिपोर्ट प्रे के जो खै येंगो नत्रे अदना समाय तौदना ngसाइगि अमदो इंडिया कोमिना लाम हेमदो मयाम जने के केस थाबदा सुप्रीम कोर्ट लोइना मक्साना मतमदा खै मणिपुर पिटिशन मंगा तर कुचलिने हजी केमते लेंगम दे लेदिदि अदो माय कइनो अदो अखोइ सेंटर दि थोग नोय तौगदबने हाइबदि फतेदना अदुना तसेंग हाइतागदि हजिक अखोइगि को लाइसेंस लाइफम सि लोइनमक सिक्योर तौगदबने हाबजि सुप्रीम कोर्ट का ऑर्डर लेग्रमनि कनामतन इंप्लीमेंट तौनो होनो बिदबे वादनी
ꯍꯥꯏꯔꯒ ꯎꯀꯤꯜꯒꯤ ꯄꯣꯠꯇꯤꯅ ꯇꯧꯕ ꯌꯥꯗ꯭ꯔꯥ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯇꯧꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯔꯒꯅꯤ ꯃꯣꯏꯗꯤ ꯀꯩꯗꯧꯕꯩ ꯂꯩꯔꯤꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯁꯨꯝꯕ ꯏꯟꯊꯣꯛ ꯏꯟꯁꯤꯟꯁꯤꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯀꯣꯔꯣꯉꯥꯟꯕꯅ ꯌꯥꯝ ꯄꯥꯝꯖꯗ꯭ꯔꯤꯗꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕꯤꯌꯨ ꯂꯤꯗꯔ ꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯣꯏ ꯃꯇꯨꯡ ꯏꯟꯖꯒꯦ ꯍꯥꯏꯕꯅꯦꯕ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯃꯇꯨꯡ ꯏꯟꯗ ꯇꯥꯔꯒꯗꯤ ꯀꯅꯥ ꯈꯪꯅꯤ ꯑꯩꯈꯣꯏ ATꯁꯨ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯑꯃ ꯂꯧꯔꯛꯇꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯣꯡꯊꯣꯔꯛꯄꯅꯤ ꯂꯩꯕꯥꯛꯇꯤ ꯃꯥꯡꯕ ꯌꯥꯔꯣꯏꯅ ꯍꯥꯏꯗꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯀꯔꯤꯒꯨꯝꯕ ꯇꯣꯉꯥꯟꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯛꯄ ꯌꯥꯕ ꯑꯗꯨꯝ ꯀꯥꯡꯕꯨꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯇꯝ ꯆꯥꯅ ꯀꯩꯁꯨ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯅꯠꯇꯦ ꯑꯥꯏꯟꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯥꯏꯟꯅ ꯌꯥꯔꯒ ꯄꯥꯏꯍꯟꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯁꯤꯗꯗꯤ ꯌꯥꯝꯅ ꯍꯦꯟꯅꯀꯣ ꯆꯥꯎꯊꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅꯀꯣ ꯃꯣꯏꯁꯨ ꯌꯥꯝ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯗꯧꯅꯒ ꯂꯧꯗꯅ ꯇꯧꯕꯁꯤꯗꯤꯀꯣ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯣꯀꯦ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯄ ꯏꯁꯨꯁꯤꯡꯗ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯁꯣꯂꯨꯁꯟ ꯁ꯭ꯇꯦꯞꯁꯤꯡ ꯂꯧꯈꯠꯂꯝ ꯇꯥꯔꯒꯗꯤ ꯑꯗꯨꯃꯛ ꯆꯥꯎꯊꯣꯔꯛꯇꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃꯈꯛꯇꯤ ꯂꯩꯅꯤ ꯑꯣꯖꯥ